ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯇꯥꯍꯟꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯁꯤꯅꯤ: ꯑꯣꯐꯤꯁꯔ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯒꯨꯝꯅ ꯌꯣꯛꯂꯛꯈꯤ꯫ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯨꯠꯁꯤ ꯇꯧꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯂꯦ, ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯣꯐꯤꯁꯔ ꯑꯗꯨ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯨꯁꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯥꯗꯒꯤ ꯀꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯧꯈꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏ, "ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯋꯥꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯣꯐꯤꯁꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯂꯣꯏꯅ ꯄꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯀꯣꯜ ꯑꯃꯇꯪ ꯇꯧꯈꯤꯕ ꯃꯇꯝꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯂꯥꯛꯑꯒ ꯇꯨꯔꯕ ꯉꯥꯛꯇꯅꯤ." ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯥꯎꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯕꯕꯥ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏज्ꯖꯠ ꯂꯩꯍꯜꯂꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯔ ꯍꯥꯏꯅ ꯀꯧꯅꯔꯤꯕ꯫ ꯉꯁꯤꯗꯤ ꯃꯄꯥ ꯑꯗꯨ ꯑꯅꯥꯕ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯆꯠꯄ ꯊꯣꯛꯄ, ꯂꯦꯡꯕ ꯑꯃꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯅꯥꯔꯦ, ꯌꯥꯝ ꯀꯟꯅ ꯅꯥꯔꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏ, "ꯕꯕꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ." ꯃꯆꯥ ꯑꯃꯅ ꯑꯃꯨꯛ హాయ్, "ꯍꯧꯖꯤꯛꯇꯤ ꯕꯕꯥꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ 3ꯅ ꯌꯦꯟꯅꯔꯒꯗꯕꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯀꯅꯥꯅ ꯈꯪꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯨ, ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯌꯦꯟꯅꯍꯧꯔꯁꯤ." ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯐꯥꯎ ꯏꯀꯥꯏꯔꯦ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯏꯃꯥꯟꯅꯕꯁꯤꯡ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯒ ꯈꯨꯈꯥ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯍꯥꯏ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯉꯥꯏꯒꯤꯗꯃꯛ ꯃꯤꯅꯥꯏ ꯑꯃꯈꯛꯇꯪ ꯊꯝꯂꯁꯤ, ꯌꯦꯡꯁꯤꯟꯕꯤꯅꯕ, ꯁꯦꯕꯥ ꯇꯧꯕꯤꯅꯕ, ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ꯫ ꯃꯍꯥꯛꯀꯤ ꯇꯣꯂꯣꯞ 20,000-30,000 ꯊꯥ ꯑꯃꯗ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯅ." ꯍꯥꯏꯕꯒꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥꯏ ꯑꯃ ꯂꯥꯛꯂꯦ꯫ ꯃꯤꯅꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯕꯥ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯁꯦꯕꯥ ꯐꯖꯅ ꯇꯧ, ꯀꯝꯄ꯭ꯂꯦꯟ ꯑꯃꯐꯥꯎ ꯂꯩꯍꯟꯕ ꯌꯥꯔꯣꯏꯀꯣ." ꯑꯁꯤꯅꯆꯤꯡꯕ꯫ ꯃꯤꯅꯥꯏ ꯑꯗꯨꯁꯨ ꯊꯕꯛ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯃꯆꯥ 3ꯃꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯑꯃꯅ ꯑꯃꯦꯔꯤꯀꯥ, ꯑꯃꯅ ꯁꯤꯡꯒꯥꯄꯨꯔ, ꯑꯃꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯕ ꯃꯇꯝꯗ "ꯑꯩꯈꯣꯏ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯆꯥꯅꯤ" ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯔꯝ ꯆꯥꯅ ꯇꯧ, ꯃꯇꯝ ꯆꯥꯅ ꯆꯥꯛ ꯄꯤꯖꯕꯤꯌꯨ, ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯅꯕꯤꯌꯨ. ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯕ ꯄꯥꯝꯗꯦ." ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ ꯁꯥꯍꯕ, ꯑꯩ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯖꯒꯦ." ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ, ꯆꯠꯄꯁꯨ ꯉꯝꯗ, ꯀꯌꯥꯒꯤ ꯃꯇꯤꯛ ꯉꯝꯗꯒꯦ ꯍꯥꯏꯕꯕꯨ ꯃꯁꯥꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯁꯨ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯒꯨꯝ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯕꯖꯥꯔꯗ ꯑꯆꯥ ꯑꯊꯛ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯀꯣꯃꯥꯗ ꯂꯩꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯃꯤꯅꯥꯏ ꯑꯗꯨꯗ ꯃꯄꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯈꯛꯇꯪ ꯄꯤꯔꯒ ꯌꯨꯝ ꯑꯇꯩꯒꯤ ꯁꯣ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯜꯂꯝꯃꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯣꯐꯤꯁꯔ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯁꯣ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯕꯖꯥꯔꯗ ꯆꯠꯈꯤꯕꯅꯤ, ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯈꯜꯂꯒ꯫ ꯇꯧꯕꯗꯗꯤ
ꯑꯗꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯅꯨꯔꯕ ꯑꯣꯐꯤꯁꯔ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯠꯄꯁꯨ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯧꯕꯁꯨ ꯉꯝꯖꯗꯦ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥꯗꯒꯤ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯍꯥꯂꯠ ꯑꯗꯨ ꯑꯁꯨꯝꯅ ꯑꯣꯏꯔꯝꯃꯤ ꯀꯔꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯋꯥꯔꯤꯁꯤ ꯈꯪꯂꯨꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯇꯥꯔꯤꯕ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯔꯥꯝ ꯑꯃꯁꯨꯡ ꯍꯂꯥꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯈꯟꯗꯅ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯥꯜ ꯗꯧꯂꯠ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯐ ꯑꯐꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯍꯜꯂꯤ ꯑꯐ ꯑꯐꯕ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯐꯥꯎꯕ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯗꯨꯅꯤꯌꯥꯅ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯝꯅ ꯇꯝꯅ ꯑꯩꯈꯣꯏꯅ ꯇꯤꯟ ꯇꯝꯕꯤꯗꯦ ꯑꯗꯨꯕꯨ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯀꯤ ꯃꯥꯏ ꯄꯥꯛꯄ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯌꯥꯕꯤꯔꯕꯗꯤ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜलाꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯌꯥꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ अल्लाह के रसूल सल्लल्लाहु अलैहि वसल्लम ने याबीरबदी अल्लाह नसु याबीगनी अदुगा करिगुंबा इमा इपाना साउख्रबदी याबीद्रबदी अल्लाह के रसूल सल्लल्लाहु अलैहि वसल्लम नसु याबीरोय करिगुंबा अल्लाह के रसूल सल्लल्लाहु अलैहि वसल्लम ने याबीद्रबदी अल्लाह नसु याबीरोय अल्लाह न साउख्रगनी अल्लाह न साउखिबा हाइबासी जहन्नम की मई मरक्ता लैरुनब मरम अम ओइगनी नुंगसिरबा इचिल इनाउसिंग अखोइसु यामना खंथगदबनी मदुदी अखोइना अखोइगी इचासिंगबु करिनो तंबीरिबासी तरबियत करिनो तौरिबासी अखोइना दुनियागिदमक्ता तमहल्लिबा तौहल्लिबा मयाम असिदा दिनगिदी करि यावरे करिगुंबा अखोइगी पुंसी एसिना अल्लाह नो एहनबिदबो ओइसनो अल्लाह नो एहनबिदबो ओइसनो असुमना थोगहनबिदबो ओइसनो अदुबु खनबियो अखोइगी इचासिंगबु इखा ताबसिंगबु दिन की लंबीदा अल्लाह हमसुंग महाकी नुंसीब रसूल सल्लल्लाहु अलैहि वसल्लम ना अपाम लंबीदा चटहन्नब कन्न होनमिनसी वरी सिदगी करिगुंब खरदी खंगलम लगनी हायना खले शेयर तो बियो खंगदबा मयामदसु खंगहनबियो अल्लाह ताला ने खोइबु इमा इपाबु लूना चाना तौबु ngambagi पांगल अदु पीनबिबो ओइसनो।